January 18 कौरिब सु ग्रुप की मीटिंग बीजेपी के MLS सिंह कौबगी मतम नौना लेपकदौरी लेगा अमा सेमबदा कुकी MLS सिंह याहोनबा MSN सु ग्रुप ता अकनब प्रेशर पीरे हरी कुकी जो के MLS सिंह सिविल सोसाइटी ऑर्गेनाइजेशन सिंह मिहुत सिंह लाकलिब January 18 दा पुन्ना वाखननब सस्पेंशन ऑफ ऑपरेशन सूद यावरिबा लारहलुब सिंह न कौरिबा मिफमस दा लौरकपा वारेप अदुगी मतुगिना बीजेपी के सेंट्रल लीडर सिंह न गुवाहाटी दा बीजेपी के MLS सिंह कौबगी मतम नौना लेपलक याय हाइना थाजब पाव अमन हाइरे पाव सिना मखाताना हाइ मैतै अमसुंग कुकी अनिगी मरक्ता ताइसिनबा यारारोइदबा मई अमन लैरे हाइरमबदु हौजिकदि तपना तपना कोमथोरक्तुना मैतै के सिविल सोसाइटी ऑर्गेनाइजेशन सिंगना कुकी पुनमकपु येकनबा नते हाइना लाउथोकपा लैख्रे हंदकता कोकोमिना इम्फाल असे कुकी जो सिंग अकीबा लैतना संगलकपा यारे ओपन ओइरे हाइख्रे मसिगी मतुक तारकपदा आरामबाई तेंगोलगे लुसुंग पुरेल कोरंवानबा खुमान मसामकनसु कुकी जो फुरुकी मियोसिंग पुनमक मैतै सिंगी येकनबा लोइनमक नते मपानदगी कांगलोन कायना सकलकलगा स्टेट असिदा लैसेंदुना मिसिंग यामजदबा मणिपुर की डेमोग्राफीदे सावना सोहलकपा कांगबु अदु खक्तने मखोइना तना अतैदि संतोक सक्सन तौबदा अकाइबा करिसु लैते फोंदोख्रे कोकोमी अमसुंग फोक्सनसु कुकी पुनमकपु येकनबनि हाइना लौखिद्रे अदुबु कुकी फुरुकी ओइनादि मैतैसि असुम येकनबा अमदौना लौरिबसि तोखनबा लोना अमसुंग फोंगना मिनिस्ट्री ऑफ होम अफेयर्स ना यामना कन्ना होनरे पावसना मखाताना हाइ मैतैगी सिविल सोसाइटी पुनमकना अखोइ पुन्ना लैमिनगदबा हाइबा वाफम फोंदोक्लगा कुकी जो काउंसिल ना करिगिदमकता वाफम असे हाइद्रबा करिगिनो हाइबसिमक MSN सस्पेंशन ऑफ ऑपरेशन सु तौनरिबा कांगबुना करिगी हाइद्रबनो हाइबा प्रेशर यामना कन्ना लैबा मरमना January 18 की मिफम असे कुकी जो सिंगे ओइनदि यामना मरु ओइबा मिफम अमा ओइगदौरी हाइरिबा मिफम असिदा मखोइना मणिपुरदा अनौबा लेंगाक सेमबदा यावररोय हाइना वारेप लौरकलगदि मखोइगा सेंटरगि मरक्ता सुमरी फलक्तबा याय हाइबसि मांगजौलना सेक्शन वाहाइख्रे हाइना पाव अमना हाइरे सेंटर की लुसिंगबसिंगना मणिपुरदा हाउस डिजॉल्व तौनिंगी हाइदुना हेक्तमक यादबगी फिबम अमा मायोकनरी सस्पेंडेड एनिमेशन हाइबसि कॉन्स्टिट्यूशन की आर्टिकल 352 क्लोज 1 गी मखादा सही अमदगी हेना थंबा यादे मसिगी मथक्ता हाउस डिजॉल्व तौब नत्रगा मखा सांगथगे हाइबा तारगदि इमरजेंसी लाउथोकपा ताबने इंडिया के सिक्योरिटी दे सिग्नबा लाकपा येकनबना लंदारकपा ललहौबसिंगी का हेरबा थबक थौरम सिंगना मरम ओइरगा इमरजेंसी लाउथोकपा याय अदुबु हाइरिबा फिबम असिमक्ति मणिपुरदा लैते मणिपुर की गवर्नर मसामक नसु स्टेट की लॉ एंड ऑर्डर अदुकी मटिक फगले हाइरिंगे मरसिदा इमरजेंसी लाउथोकलगा हाउस कमदौना मुथतकदौरिबनो मयामसि येंगलगा तुंगदा सेंट्रल गवर्नमेंट मणिपुरदा पॉपुलर गवर्नमेंट अमा थंबा पामले हाइबसि हानदगी हौना इंगित पीरगा लैरबने मरमदुना कुकी जो सिंगना गवर्नमेंट सेंबा यावबा नत्रगा यावदबा येंगदना गवर्नमेंट अमदि सोइदना लैरबा याय हाइनरे नमथा की पुंसी हिंगलग लेरमले हाइना मेरीकॉमना फोंदोख्रे ममिंग लेरबी बॉक्सर MC मेरीकॉमना अहानबगी मपुरोइबा खाइनखिबगी मरम पीरदुना सांगलबा सही कुनरोम नमथा की पुंसी हिंगदुना लेरमले हाइना फोंदोख्रे तरुकलक वर्ल्ड चैंपियन ओइखिबगा लोइनना ओलंपिक्स गेम्स द ब्रोंज मेडल फंखरबे मेरीकॉमना इंडिया टुडे द पीबा इंटरव्यू अमदा सोशल मीडिया अमसुंग मीडिया रिपोर्टसिंग द महापु अरानबा ताहनबगी वाफम कया फोंलकपदगी अहानबगी मपुरोइबगा खाइनखिबगी मरम असि तंगाइ फदना सेंगदोक्तबा यादबदगी सेंगदोरकपने अंगांग अनेगी ममा ओइरिबे मसागी सही निफुंद सुरबे मेरीकॉमना हाइकी सही कुन हेना ऑनलर कोमगा युम्बान मिनरकलबा मतुंग कुमजा 2023 दगी तोखाइ तोखाइ लेरखि कुमजा 2022 की कॉमनवेल्थ गेम्स मांगोइनना हक्सांगदा असोकपा यावदगी था खरा फमुंगदगी हौगतपा ngamdana लेखि मतमदुदा नमथाकी पुंसी अमदा मतम सांगना हिंगुरे हाबा मयक सेंगना खंगबा ngamlakhi मपुरोइबना मंगोंदा करिगुमा अमता खंगालंबा तौदना लनथुंग कया मरम बंदान थंबगा लोइनना इंखोल सिंगोपुना महाकी ममिंगदो ओनसलंखि सुरसानपुर की मियोय खरदगी पूर्व सेल सिंगदोक्तबा मरमना मसागी लमफावबा मियामना नमदना मोनखि हाइना मराल सिखि अदुबु ऑलरनदी मेरीकॉम की वाफम असी युमफम यावदबनि हाइना सेंगदोक्लदुना ngasi फावबा महाना मिंगोंदगी सेल पूरुबा लैते हाइके ऑयल पंप सिंह थोंग हांगबगी वाफम लैत्रे सेल की डिमांड का मरी लेना खुलाई पाइबा कांगबु खरना बोम पुखाय हंदुना अटैक तौरकपना मरम ओइरगा मणिपुर पेट्रोलियम डीलर्स फ्रेटर्निटी ना रिटेल आउटलेट सिंह मतम कक्तना थोंग लोनबगी वारेप लौख्रबसु तुंगदा मणिपुर लेंगाक वरी सानादुना यानाबा पुरकपा लैत्रे थाजबा याबा मफमदगी फंगबा पावना हाई ngasi numidang fraternity asigi members singi oiba mifam ama famgadawri masiga iroinana hayeng lunch matungda manipur lengaka wari sanaraba yai oil pump gi mapusingna lengak ta nalliba porom ase yamna lum
पुंबना खोंगफम हांदोकनरोय हायरगदि हयेंगसु मियामदा थाव पीबगी वाफम लेत्रे ऑयल पंप सिंग थोंग हांगदबना मरम ओइरगा मियामदा यामना चावना खुदोंचादबा मायoknaba हौरे हयेंग फावबा थाव पीद्रगदि मियामगिसु असावबा लाकदौरे अदुमपु ब्लैक मार्केट सिंगददि पेट्रोल अमसुंग डीजल ngasi फावबदि ओपन ओइरे हायरे MIC na Manipur popular government ama thamna balambi ani thokna poram yatpa hawkhre haire President rule thamlaga su irang mayok nariba Manipur state ta BJP center lengakna anoba popular government ama thamba yana bagidamak track ani thokna negotiation tawbagi thabak Ministry of Home Affairs ta sinaduna paikhatpa hawkhre haina official oba paw amana phongdokwe civil society organization sing amasung Manipur state ta leiba tongan political party singa negotiate tawna bagi thaba asi MIC gi North East ki advisor AK Mishra da sinakhibagalina na ahanbo oina Kuki job phuruptagi karakhiba MLA singa wari sanaba hawragani aduga masi matung tarakpada maitegi MLA singa su unaduna Manipur da anoba popular government ama athubada sem na bagidama honagani hari Source asina makhatana hairuduna mamang sahi December thada AK Mishra na mayai tangbal lawduna Kuki amasung maitei community singi civil society organization singi mihut singa New Delhi da wari sanakhi masigi matung tarakpa oina thasigi taramanga da New Delhi da Kuki jo community gi MLA singa ani suba oina wari sanaragani haire mamangda maitei amasung Kuki civil society organization singi mihut singa sanakhiba wari adugi marik sumba decision sing confirm oiba ngamdrabasu official amana TV channel amada phongdokhibada Kuki jo organization amadi home ministry gi official singi marakta yanaba puraknabagi consensus oiba wafam sing thamkhibaga loinana Manipur da anoba sarkar sembagi mayonda kupna khanaki haire official aduna makhatar Manipur da sarkar semdringai mangoinana maitei amasung Kuki gi MLA sing punna phaminaba haibasi araiba wafam nate adubu ministry asina lokhalibu khongthang asi community anigi MLA singna punna phamina handuna common consensus oiba decision ama soidana lorokani haibagi thajabasing thamli haire mifamaduda yamna mayek sengna khangkhibadi Kuki jo council lusingba singna home ministry da makhoki political rights sing protect tawnabagi wafam asidi chumle amaronda Kuki jo leader singna agency singda phongdok lambadi aikhoi hojik lan thokli aikhoi haibadi Kuki jo miyam da justice phangdana leire aduga mifamaduda agreement settlement amasung understanding purakhiba leite makhoina pamleba rightful political experience sing phangba leitre TV channel amada Delhi Maitai Coordinating Committee DMCC gi convener Dr. Saram Roses na phongdokhibada tongan ba Maitai gi civil society group single loina home ministry gi official singa round kyarak wari saba laikhre sanakhiba wari sing adu da home ministry gi official singda community ani gi me sing na punna leminaba yabagi step sing paikhat piu habagi wafam sing thamke masigi mathakta ikui dana pangthokhiba Kuki amasung Maitai gi MLA singa loina central BJP gi leader sing maruina JP Nada BJP National General Secretary BL Santos Samit Patra amasung atai makok thongba leader singa phaminaduna Manipur da popular government ama thamna bakhanakhe mifamada BJP central leader singna MLA sing aduda Manipur da popular government ama leihanba si central BJP gi apambani hairibu khongthang asi Manipur da thamliba president rule mathang tha February 12 da loigadaba maramna matam asigi manungda Manipur da popular government ama thamna bahona baibase center gi mathawni haina phongdokhi haire Manipur gi crisis asina India gi oinasu amuka hena sarangnaba ohelle haina economics na phongdokhre matam sangna India gi awang nongpok thangba sidai da leriba Manipur state ta irang thokliba sina center BJP lengak ta sauna crack satpagi mayot amada porakpa uri haina The Economics na report tawri report asigi matungina India simak ethnic line da ani thokna khaidokpagum leiba sina BJP center government da miyamna thamliba thajabasing adu tamna mangsilakle hairiba khudam simak Manipur state ta su phongna haujiki miyamna uba phanglei masina takpadi India gi oina sauna yenglakpa matamda India manungda internal stability leire haiba asi mayek sengle hari report asina makhata duna high ruling Bharatiya Janata Party BJP gi policy sing asina sumaitai amasung Kuki anigi marakta khaibung tariba se haujuk phawba samjinba ngamde masigi mathakta political gi sarang naba leiba amadi Manipur da popular government thamba ngamdaba sina ethnic group singi marakta tension wangkhalakpa amadi lining laison gi khenaba leiba sing asisu asauba maram ama oire
Manipur Central Government President Rule Thamlabasu Tangdulai Taba Puraknabagi Lambising Uba Pangdre, Manipur Thoklibe Irang Semak Hindu Meitei Community Amasung Christian Kuki Population Singa Thopa Maramna, Indiagi Oina Yenglaka Su Hausi Internal Security Crisis Oina Hausi, India the Hindu Amasung Christian Dharma Sat, Libasingi Marakta Sauna, Ukanabasing Thokli, Hidebe Irang Singasina Sokalaba Community Sing BJP Nalusungba Government Asina Ningtine Handle Toba Haita Bagini, Haina Marasi Bagolina warning sign kayamaram uwa phanglabasu mangjawnana government asina preventive measures sing lokat pangamdana leiri hairiba phiba masi rights group singna official singna matam chana action lokat pangamdaba amadi makhoigi capacity da thabak tawba ngamdabana crisis asi noma nomagi sathi re hengalakli hairi manipur gi oina yenglagadi irang asina mayum makai mahan tahan khibadagi relief camp ta leiriba displaced family sing asi yamna wana nomagi allowance haibadi lupa marphuga mari khak lenga ki matenga loinana yamna wana lele aduga Kuki community na irang asida makhogi oiba semi autonomous administrative arrangement ama thambina batawliba demand ase mamang thakta palamba government na makhogi security justice amasung political protection pbd haina marasi duna lakle Manipur irang asinam thanabagi mamingda government security parks sana deploy tawduna checkpoint hangbasina misam praja gi nungtigi punsesi maning tamba phangdana leiri amade legal gi oina sokhalaba community gi protection pibagi mahutta awabada awaba haftuna leiri haina report asina mention tawre Manipur thoklaba crisis as regional perspective da yenglagadi India gi oina internal contradiction hengalakpa stability amasung democratic governance mapanga sontharakpa amade matam sangna niyam lana lebak semlakpa sina ariba separatist movement gi naunamayo songhalakpa sina singba tungda oirakadaba India na thengnabada wana thokadaba masak sing lepa laitana pokhale haina report asina phongdokle Manipur gi irang da India government yawi makhoigi lilani Kashmir thugai bukumna Manipur thugai na ba India government na silak bani haina MP bimol na phongdokhre Manipur da hujuk thokle ba irang asi India government gi khojyawi irang asi makhoina sanaba lilani Kashmir thugai ba dugumna Manipur su thugai na ba silak bani haiba miyam punna khangminaba mathau tai haina ngase Imphal Sagolban Ingudam Laikai da Sagolban block Congress Committee na senduna pangthokiba nomagi oiba political conference da Lok Sabha gi MP Dr. Angomsa Bimol akoi jamna phongdokhre mahana makha tana haikibada Manipur da thoklaba irang asida miyamna Kuki da loina taisinduna leibagi mohota maseng yamlaba central forcing asi leina mathau karamna nongmai kapsilakli bano habisi hangba mathau tai India lengakna state asida law chalaibagi mohota makhoigi aningba apama thabak oina pangthoktuna leire haujuk Manipur da but sanaribasi India government ni makhoina Kashmir thugai badugum Manipur su thugai na basilakpani Kashmir thugai badu yaukhiba miyoi singna Manipur da sasan tawribani BJP ga India government gana sanaba lilangak irang thoktrenge de yamlaba central force leina karidagi irang lakhibano haina hangladuna India government gi asigumba thausil asina Manipur asi ngasidi law leitaba state amagumna leire India gi asoba state singi miyoi singna center gi lusingba oiriba sigumna Manipur masasu center gi lusingba oiduna asoiba singsum thokna ba hona basange Delhi na haibada ji ja chatpana mina usiloi gat leiba leader oiba mathau tai loinana sel tinghanduna bot ka halapa matam data awanba Manipur ama soidana lakane center da Manipur gi dama asumba phangnaba ngangnaba ngamba lusingba mathau tai haikhe amaramda Manipur asi hojik kari phibam da leiri haiba khanglakpa matam da miyam punamak sawrakane santi oina leiba ngamloi hojik relief camp ta leiriba miyam gi awaba yengba ngamde miyamna su hanggadaba hangde Kuki pumnamakti yengnaba leite Manipur thugaiba pamba Kuki kharagi mayakta leibani haina phongdokhe thauramadu da Sagolban kendra gi hanagi MLA Dr. Khuraijam Lokena haikibada bot kaba kadabadi miyamna lepkadabani hena maru oidibadi Manipur da hojik mayaknariba issue asine bot mayada kendra gi miyambu nusiba saba khudol potpiba miyamna loinaba khangnaraba ngaktani senja thumja leitana ba honabada choba thodang lauduna MLA oiringai matamda honaramba amasung Manipur gi siraba tanjada mahangna choba thodang lauduna honaribasing miyamna loina khangba ngaktani BJP amasung RSS di Manipur thugaiba party ni makhoina mathangda government pai khrabadi Manipur ge saktam kaigani amasung aikhoi ge saktam soidana mang khargani haikhe women participation in politics
Save Constitution, Save Democracy, Save Manipur haiba themda pangthokiba ngasigi nonggi oiba political conference adu da Sagolban Block Congress Mahila gi chairperson Hizam Rita Sognu Kendra ge MLA K Ranjit Kundrapong Kendra ge MLA KS Lokesor MPCC ki former president ex MLA Dr. KS Loken nawe pakhang lakpa Kendra ge candidate oikiba MPCC ki spokesperson S Manaw Tonjauna Congress ki maroiba lusingba kiasu thoramadu da sarugya ke January 15 फाउबद BDF की डिमांड पीद्रिबदि गवर्नर गेट ममांगदा अमुक्ता ओखिद्रिबा मओंगदा खोंगजंग संगसलगनि हाइदि BDF ना तालिबा डिमांड सिंग थासगी 15 फाउबगी मनुंगदा पीद्रिबदि मथंगी नुमित जनवरी 13 ता गवर्नर गेट ममांगदा अमुक्ता ओखिद्रिबा मओंगदा अकनबा खोंगजंग संगसलगनि खोंगजंग अदुदा थोलकपा अफाफतगी टेक्सा खुदिमक मरि लेनबा ऑथोरिटी ना पुगदबनि हाइना इम्फाल ईस्ट डिस्ट्रिक्ट BDF वेलफेयर एसोसिएशन गे वाइस प्रेसिडेंट KSS जोन मैतैना मणिपुर सरकार दा अकन मुवाफम थमलकले इम्फाल ईस्ट डिस्ट्रिक्ट BDF वेलफेयर एसोसिएशन सिंधुना ngasi kongba thong manakta leiba ola lampakta pangthokiba wakan mifam amaga mari lenana association asigi vice president KS John Maitai na makhata na haikibada Indian Police Act 1861 ge section 18 gi makhada BDF ki service asi implement tawbiyo BDF person singi service regularize tawbiyo amadi BDF person singna phangleba thage honorarium matam ga sunaba matamda hengat piyo mamang sahi gi December thada basikhong oira club ground da pangthokiba association gi oiba mifamna laukiba warep ki matungina ngasigi mifam asi pangthokpani BDF na tawriba thabak sing asi yenglaga di BDF ta piriba khudong chaba sing asi matam ga sunadre habasi lenga na khangpham thoi demand sing asi thabakta onthok Power BDF na sangsileba pen down amasung gun down gi khongjang ase handok loi maramadna thasa gi tarama phawbu gi manung da BDF na taliba demand sing ase sarkar na thabak ta orthok na ba honabiyo kariguma demand sing ase thabak ta orthok taba tarabadi mathangi numit January 13 ta governor gate mamangda amukta okhidre ma oda akan ba khongjang sangsen gani madada tholakpa afapata ki teksak pomba mari lena ba singna pugada bani haina phongdokhe Boss Hamna blacklist tawgadabani haina sasumna phongtorakre lairik namnabagi damakta criteria sudabasi singlaktuna sarangnaba thokhalliba pham matam chupagi oina Boss Hamna blacklist tawgadabani haina sasumna thadrokpa zerol amana haidi zerols na makhata na hairibana Boss Ham ge tender committee na ayaba piduna lakliba chatliba chahi 2026 ki lairik namnaba amadi answer script ki se humdra GSMDC sit amasung ATGSMDD singnaba farm amada ayaba piki masigi matungina farm amana susi singba hoki adubu matung tarakpada tender aduda yawa phangpham thok I haina khanjaba farm khrana kota case laki amasung farm asigi se Bosemna loksinduna hauju phawba leiri asumna si singbagi sarangna ba thokpa haurakibani maraki oina Bosemna si singbagi ayaba piduna singhanki anawa farm aduna singlakibasi ase machine dependent oibata natana Bosemna pidiba criteria sudaba aduna maram oiraga ngasigi phibam asi yaukibani Bosem aphabolution amo ehninge aphaba textbook ama sagana ba honabada manungi masa phahan ba habasi tangai fade amasung segi quality phahan ba habasi thoina hainadraga su topfam thoklaba kakningai oidraba ama khangne adubu masa masage interest man mo ong sangslapa si yamna maglabak thibani mahiroi singdagi karakpa senpham aduna Bosem hinglibani habasi kaudaba phai lenga ke kariguba budget ama phawba haptana ngasi phawba hingduna laklibani habasi mari lena ba singna ning bio mamang thaktagi hauna union asina lairik quality maintain tawnaba amasung perfect binding tawbiu haiduna lakle maramaduna lairiba printing press singi category khaidoktuna magi sanaba lairik sing namhannaba wa phawba pothoktuna khanganba laikre adubu Bosem autonomous body oina lairiba sing asidi masagi ta khanba mahiroi khunai gi khandaba tanatana Bosem ge makok thongba amasung bureaucrat officer singna kangkhong sa halakle hairi